Image Paodam miyang tabiribasangbo ahamamuktada khurumzari hawzai maroiba pauda machugi kumai yausang loisinkhre naika Amar Sair Singhgi mafamda ikai khumnaba utkre loinana nupa sabi nupi sabi kyana saru yaduna sports meet pangthokre hawzai pau salona pizari Hindu lining sapasengge asoba kumai yausang ngarang loisinkhre kumai manungda angangsang amadi miyoi kyana yumthong da sangduna nakathengni khi nupi masa kyana Lerak Sorokta Thoktuna Senmun Ki Club Organization Kiana Yausang Sports Sinki Hyderabad Sport Ki Manung Channa Thabal Chongba Changdam Nabasing Basingshu Pangthoki Amar Ramda Yausang Manung da Thoning the Bathodokya Sutoki Yausang Hoba Numit Tang Anige Thabal Yaururaga Halapada Nagam Pant Paway Sangbam Laikai dege Thoksom Zagat Allies Tony Jahi Kunmari Apupa T.S. Suresh Asi Mayongge Thongal Magdada Sakang Dabasangna Nomaina Kaptana Halam K. Tharomasake Mari Lenana Thangmaibang Kendragi Miamna Lambi Thingba Yauna Khungsang Kya Sangsinduna Lakle Asi Thangmaiban United Club Tukna Sinduna Mipamama Pangtuktuna Warib Kya Lokre Warib Singaduki Manung Channa Tony Bohatpa Chenaba Singh Masak Tak Pangamba Mioida Tukna Lupalak Amagi Mana Pigene Pau Pirakpa Misaki Secrecy Bantan Togani Amati Protection Pigani Miasibu Yaning the Pungdu Tunangasi Ahing Nongyai Dagi Hayang Maski Tang Nipangi Ahing Nongyai Pawa Tangmaibang Kendrugi Manung Chanba Mapam Singda Ban Lautukle Banasina Exam Sapa Amadi Skungi Mahiroi Singh Ana Eka Marile Never Sing Lining Laishon Tinson Amadi Essential Service Habadi Fire Medical Water Supply Di Komtokani Haidi Mukhyamantri N. Birena Haikre Hauzik Saksan Pairiba Sarkar Asina Grassroots Level Dagi Horaga Miamna Thengnariba Kudongsadaba Mayam Kohanba Haibasi Sarkar Ge Apamani Wapamasi Ngarang City Convention Center da Anoba Sarkar Asigi Chahi Amamapung Parapagi Project Scheme Sangabagi Thoronga Mari Lenana Sarkar Ge Office Building Manga Grey Contact Rooftop Solar Plant Stall Tobagi Athoiba Atitigi Warolda Mukhyamantri na Phondokibani Mukhyamantri na Makatar Pradhan Mantri na Awang Nongpok Lamdamda Yengba Meng Asina Awanba Puraknaba Adu Mangphauna Nabani Haiki Haukiba Thagi Tang Mangagi Ayuta None District da Insurgency Center Operation da Lekhedraba Non-Commissioned Officer NCO Naik Amar Sair Singhgi Thawai Yaudaba Haksang Ngasi Imphal Airport Manipur ge Governor Dr. Nazma Heptulana Leipareng Katna Ikai Khumna Utkre Ikai Khumnaba Utpagi Tharamda Manipur ge Governor Dr. Nazma Heptulana State Asi Santi Amasung Mara Chepal Lamdam Ama Oirangnaba Khulai Paibasing da Khulai Thadutuna Changlangaba Appeal Tawki Mahangna Makatarduna Haikibada Aikhuina Tangdu Laitana Tungkhun Tanba Ngamnaba Aikhuigidamak Ahing Minseng Khangliba Thongna Pharaba Zawan Amagi Punsi Manglei Aikhuina Aikhuigi Lami Sungbu Ikai Khumnabiduna Sogat Bigadabani Haina Sumphongdoki Laikhedraba Naik Amar Sair Singhabu Ikai Khumnaba Utna Minute Amasu Tumina Laiki Amar Sair Singhgi Haksang Mahaki Punapam Lamdam Fazil Kada Aroiba Mathong Mangam Pangthongnabagidama Pukhragani Ngasi Amar Sair Singhgi Thawai Yaudaba Haksangda Leisu Katuna Ikai Khumnaba Utpagi Thoramda DGP Manipur Clay Khongsai ADGP IG CRPF DIG CRPF Principal Secretary Home Government of Manipur Chairman MPSC Amasung Army Ki Makok Thongba Officers Singsu Saruyaki And I'm really sorry that we lost the life of young Jawan. My sympathies are for his families, his kin. I appeal to the people to stop, lay down their arms, stop all these activities. They should come forward
in building a strong nation. International Women's Day 2018 Thorong Blakpagi Iroinana Social Welfare and Cooperation Minister Namsa Kivgena Manipur Nupi Kunaida Yapa Pausen Piragli Minister Gi Pausenda Samaski Senmit Lont Punsi Mahingi Thak Wankanabagi Nupi Singna Hona Sababu Ningsangba Oina Tay Kudingi March Nipanda International Women's Day Thorong Pangthogli Numerasina Lakpada Watapadaba Samas Ama Wahenbada Nupi Singna Lowri Pathaudang Amasung Nupi Kunaida Sakti Hanganabagi Pausen Sandula Sanuhairi Ngasi Malamgi Nupi Numit Ningsing Thoram Lakpada Manipurgi Nupi Kunai Luilam Lenga Ki Mayokta Mata Oina Leptuna Manaba Kunai de Yumpam Oiba Maning Tamba Manipur Amasem Nabagilan Pamda Mangzin Thana Somtoklasi Malamgi Nupi Numit Ama Leblambasi Socialist Women leaders adunane haibasi ningsing minarese haina yawalge pauzen pizadi haina ana tinkraba Maoist Communist Party Manipur ge coordinator standing committee kayung hand mangangna thadropa chirolaman haidagli Tharsi ki tang taramanga da ICP gi saruk amok oiriba passenger terminal building sangana ba pandam thamliba asigi pibam ngasi yengsing krei Ngasi Nungtin Land Port Authority of India LPAI ki mihuta kangpo ama laktuna housing Moreda Sangwa Sagar Paluisha Laglaba ICP ki passenger terminal building ge pibam ngasi yangsen ki ngasi gi yangsen khongsan aduda Department of Border Management Secretary RB Sharma amadi SIS Anil Bamba member PND LPAI yauki Official ani asina ICP asigi akoibada sangal sagaliba phibam sing koina satuni yangsen ki tungda passenger terminal building da leiba conference hall da operation kya galoina bifam amasu pangthoki ngasigi mefam tuda maroina main gate security barrack fencing yauna atei luishin ba waliba adugi matangda su khanaki mefam tuda SP Technopan District Police Dr S Ibomsa 11th AR Morigi ko RS Rawat ADC More and Bankemp CDO Moregi DSP TS Thomas Immigration Officer Custom Officer Amadi Ade Mari Lenaba Officer Kiasu Yauki Ngarang Moski Tang Teruke Nungtenpong Homlom Tabada 28 Rasput Rifle Ge Kongna Satpa Petrol Party Amada Bomdalanda Duna Asi Ana Amadi Asu Open Sauna Nangan Kre Haina United National Liberation Front Manipurgi Department of Publicity Ge Director Natharopa Jerolaman Hairi Serona Cinemakata Aduna Landava Aduna Chanlin District Ge Kengzoi Block Manung Channa Leba Elbong Zoida Leba IOF Ge Gamma Operation Base Kopta Leba Lanmising Lambida Kongna Petrol Selling at Satikibini Maduda 28 Rasput Rifle Ge Lami Amasiraga Atopa Lami Kara Siba Yana Aso Panangan Ke Lanado Manipur People's Army MPA Ge Tactical Unit Ge Apikpa Dim Amana Chatakibini Numisima ki Numidawan Pong Tarumakaram Tarapada Second MRG PDA Complex Monakta Leba ARG Transit Camp AR Sangwinan Hind Sukhangnaba IOF Ge Leipamda Landakiba Adusu MPA Ge Tactical Unina Chatakibini Manipurna India Ge Makutage Maning Tamba Hansenriba Pawa Amadi Manipur Gi Lemadege IOF Mapung Pana Taktuk Triba Pawa Makan Makakya Ge Landa Kya Chataki Gani Hanasu Cherosana Makatan Hairi Tabada Tungsung Laba Togdok Ama Oiriba Hek Boxaba Masana Pabu Wakuna Tunduna Hatkiba Mapa Changjapam Piba Yaru Haiduna Haukiba Ningtokaba Numita Miamna Wakan Mipam Pambagaloinana Mipam Pangtokduna Waripkia Lokre Hairi Hek Boxaba Masana Pabu Wakuna Tomduna Hatkibagi Togdok Ase Mamangta February Tang Kuntereta Tokibani Masanupa Haliba Mapa Adugi Mameng Nongmai Tem Kunze Jahi Humbudra Kawi Tawan District Ge Khongjong Police Station Ge Manung Channa Leiba Langathen Maneng Leikai Dagini Leikidraba Masanupa Aduna Nongmai Tem Dolend Sahi Nipuma Thune Dolengi Sahi Taruk Surabi Machanupi Ama Jahi Ahom Suraba Machanupa Amasung Loinabi Lehauri Taudu Sagamari Lainana Hokibaning Taukabanumita Leikidraba Dolengi Yumda Langathingi Miamna Wakan Mipam Pamagaloinana Mipam Pangtoktuna Warepia Loki
Warepsing adugi manungda mihat pakunse mapunsi supagi zelda lehenba mahapu lekai sida changhandaba kanagumba singna kunjebu zeldagi lautungnaba honaramlabadi maduda miyamna akanba miyang sangba amasung lekhidraba dulenge property khudimak lehuriba macha anigi mengda thamba haiba warepsing yauri Wakami Pamaduda Saruya Kibi, Lake Hyderabad Lenge Loina Benumaitem Ongbi Romana Pungdurpada, Mihat Pamakubo, Mopam Sida Amuhana, Lahan Biganu, Mahakla Glabadi, Angang Ane Si Yuktuna Himwangam Loy, Yamna Kire, Hypergluina, Piklaba Macha, Anibu Kondunatum Liba Mapurebu, Yumyaida, Kotolaga Hat Pangamba, Makubo, Asibo, Matiksa Basera Bibu Hainasu, Romana Punduki. Taudu Sigi Matangda, Kongsong Police na kesa malokhatuna mi hat pakunze pharaga hauze judicial remand loktaduna jail de lady Northeast anba oina lesbian gay bisexual and transgender queer LGBTs sportsmen pangthokre All Transmen Association Manipur ya All Manipur amadi Youth Rising Club Kwakaitel hainau khongan be na the Humsafar Trust LGBTs Mumbai ke sponsor makada pangthoke ba tharomduda nupa sabi nupi sabi kyana saruyakhi tharomduda akhang ai kyana su wangangkhe aikoina miyam hangda mirta thongmangda ba thongmangda ama sport hairaga su mayam amta yarubada khoina mayam na yam pot koina to pot ta ba yam haina da mawong ado ta da maina na bagi damakta transgender sing goi bai sport ase akoi pangthok sabani nukti ki punjan badingam daba akoi ki maru mapang khara apun ba khara na pun ki boy raga su sumaina related oin yaw sangam mari leina akoi punna punjan na bagi tan jama su pi ba aduga miyam sangdana akoi bu support au biraga akoi ki kaino state da akoi bu yeng bidana pikung pungning thawati ba siam da play haina khanjai Manipur gi Zetukunedo Sanarishingna Lekangna Piba Traveling Allowance TA Ngasipawa Pangba Letrabasu India gi Mohsinduna Sanagadariba Manipur gi Sanarishingna India gi dama medal soidana logani Hena Pava SMN Pangana Bagidama Hosek Akan Mamong da practice satari Haina Zetukunedo Association of Manipur JKAM gi General Secretary Dr. Madangtem Ibomsa Maite International Judge na Pangdorakle Ngarang Yairipo, Bisnu Naha, Mayai Lekai da Leba, YBA gi Indoor Stadium da Pongmi Singa Unaba Amada, Dr. M. Ibom Sana Pakatana Haikibada, Tasigi Taranitu de Gay Taranipon Forward Thailange, Konong Bangkok da Leba, National Stadium da Pangtokadriba, World Zit Kunedo, Championship 2018 da Manipurigi Sanaritaret Yauna, upon Basanaroi Taranitoi, Amadi, official Ani, Team Course, Amasum, Manager na India Gimho Sinduna Saruyaragane. World Championship asida Manipur ge sanarishina gold medal yauna ate medal kaya India ki namak lobo ngamgane amadi saruya gadariba India ki ate sanarishing dege Manipur ge sanarishingna hena assignment pipa ngamgane habisi asawu thajaba amane haikhi South Tripura district ki Belonia town da thamba communist icon Vladimir Lenin ge Singtu Kraba Mitam statue ado Agritalagi municipal body da thamlagani hana Belonia municipal council ge CEO Americos tampongdo krai college squada pambak amada kenduna thamba leningi mitam ado bulldozer amana ningthaukawa numita singtu khibani Pitarama thwirong wangba fiberglass na saba mitam ado makuka masaga tungana tare Lisangani taramangada local artist amana lupala mangarom sangna mitamadu sakhibani Gosna makatana phongdo kibada Tripura Urban Employment Program ge makada santang phangduna sakhiba mitamadu amuhana samjinba pame Tawdo ado Tripura Assembly Mikalda BJP na mai pakpage noma leiraga thokkibani Mitam singthubagi thabak ado BJP na orangbani haina CPM amasung Trinamool Congress na phongdoragli Mitamado samjalaba matungda amu hana khengkhegadra haina hangbada gosna phongdoki madugi warep adu local mena loksano Tripura da communist icon Vladimir Leningi mitam singthu kibagi matangda BJP national president Amit Sahana yamna laibak thibine haikhe Tamil Nadu da kenba Peruzar ge mitam su tingthu kibane thaudu sing adu da senaba BJP ge member kudimakpo akan by action lawgani haikre Kanagumana mitumbo yekai thingai babu party na sagote haike yekai tugai bagi thabak sangbo kana yaning daba
Prime Minister Narendra Modi na phongdokibagi ikui kuidana Amit Shah na party ke members singda section wa thangki Amit Shah na makatana haikibada India hairaba lebak ase tongan ba kangnamna khundaba achobo lebak amani Loktoblai koi leitaba wakhalonda BJP na chena thazai BJP ge National Secretary S Razana Facebook post da lening mitamgi matungda Dravidian Movement Icon EP Ramaswamy gi mitam loktokani haiki matungda toduktiu gi dama mahangna nongaitaba phongdokhi hauji aroibada maroiba pau amane pizari masugi kumai yausang loisenkhre Naika Amar Sair Singh gi mafumda ikai khumnaba utkre loinana Nupa sabi nupi sabi kyana sarubiyatuna sports meet pangthokre Image Paodam ngasigi de matang ngasida loijare meng tabiri ba punamapu amuka khulumjari